Lan lepnaba Russia amasung Ukraine gi marakta peace talk Makha Chathanaba China na appeal Toukhre. Russia na Ukraine na landaduna chatharagli balan chahi ama mapung pharakpaga loinana China na lan songnari banakal animake marakta lepluraba peace talk amuk Makha Chathanaba irai numita appeal Toukhre. Beijing na nakal namagi aningba apambada yumpham oiba athingba thambagi thawongsing lepnabasu appeal tawbaga loinana China na nuclear khulai sisinabagi mayokta lei haina amuga na phongdokre. Irai numita Chinese Foreign Minister na release tawkhiba point taragani thoigi paper amana hai conflict amasung lan na kanamata bukana hande party khudimang the reason da yumpham oiraga warep lawgadabani amasung thabak pangthokadabani loinana conflict ki phibam asida party sing ni yariba makai pokning phathagadabani amasung tension hengatkadaba thabak thawong sing chatharoidabani haujiki crisis ase hena lusilhangadaba natraga control gi wangmada chatkigadabadage thingna yariba makai honagadabani paper aduna makha tana hai party khudimangna Russia amasung Ukraine na manaba maikay amada thabak tawminarakpada sawgatkadabani amasung conflict chenariba laibak anina yari makai thuna dialogue hakthengna na chathaba haugadabani masina ungkhadabagi phibam thengkhang naina hanthanbaga loinana mapung phaba ceasefire ama purakpada chauna mateng panggane paper aduna UN Charter section na observe tawgadabani haina palladuna laibak pumnamaki sovereignty independent amasung territorial integrity ikai khumnagadabani haike Cold War gi wakalon thadoknaba appeal tawbaga loinana paper aduna hai laibak amagi security na maram oiduna atai laibak singi security de sokanbagi thawong sing chatharoidabane military block sing hena mapangal lehenduna natraga chauthokanduna lamdam amagi security gi phibam phagadanbagi thawong ase lepkadabane laibak khudingmakke legitimate security interest sing luna lawbaga loinana ikai khumnagadabane aruba issue amagi matangda ikoina ichamchamba solution thiba phangloi hainasu paper aduda pankhe Ukraine gi crisis asigi chanaba yaraba solution de dialogue amasung negotiation ni hairaduna China na hiram asigi matangda makhata na constructive thodang laukhigani hainasu cherol aduda pankhe adum moinamak paper aduna US amasung nongsuplom gi atei laibak singna Russia da makhal makha kaya ge selthum gi athengba sing thambabu de criticize tawkhe hiram asiga mari leinena paper aduna hairibade unilateral athingba sing amasung yari makai pressure pibagi thawongna issue ase solve tawba ngamloi sumnagi makhoina no problem sing thogan ganei maram aduna mari leina balaibak singna unilateral athingba singi wahan thokasibu lana sizinaba lepkadabane masida natana atai laibak singi mayokta khulai pesinduna conflict lusinhanbagi thawong asisu lepkadabane asum tawrabade Ukraine gi crisis asi hanthanbada laibak sing asina makhoi gi lawpham thokpa thodang sing soidana lawba ngamganei nuclear khulai sing sizinabagi khongthang natraga wakhalo nasigi mayokta China na khongpham chena leptuna lei hainasu paper aduda pankhe Ukraine da laidiba Russia gi lanmi handokna ba taksinba UN resolution gi board lawbada India yaukhidre Ukraine da laidiba Russia gi lanmi handokna ba lanasi loisina ba taksinba UN General Assembly gi resolution lawbagi board ta India yaukhidre haina pawgi source amana phongdokle UN General Assembly na lawkhiba board adugi resolution aduda member state chamaga nifu mathoina resolution adubu favor tawduna board pikhe adubu Russia Belarus amade North Korea na laibak taret na resolution adugi mayokta board pikhe ngarang UN General Assembly da board lawkhiba resolution adu da thadaba yaukhidaba laibak sing adugi manungda China Bangladesh Cuba Iran Pakistan South Africa Sri Lanka na chingba laibak yaure US na Russian official sing chaikhrabasu G20 de India na lalgi wafam pankhidre G20 finance lusingba singge mifam amada yauriba Russian official singbo Ukraine da Russia gi lana duda awana taraba sing adugi matangda US Treasury Secretary Janet Yellen na chaikhrabasu India na mifam adugi hogdokpagi warol pikhibada chahi sanglava lana dugi wafam adu pankhidre numit nini gi mifam aduda Ukraine gi lana duna global economy da piriba safu adu khanaraba yarabasu Prime Minister Narendra Modi na lana duda hakthengna na pandana Malemgi khwaidagi khudongthiba taningai oiraba citizen singda ahenba pokning thadanaba financial lusingba singaduda appeal tawkhe aroibada tabiriba pumnamak po thagachare